ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯅꯨꯡ ꯍꯧꯖꯤꯛ ꯁꯤꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯔꯥꯁꯤꯒꯤ ꯅꯨꯡꯁꯦ ꯁꯦꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯑꯩꯅ ꯄꯔꯁꯅꯦꯂꯤ ꯌꯦꯡꯕꯉꯩꯕꯨꯗꯤ ꯁꯖꯦꯁ ꯇꯧꯋꯦꯀꯣ ꯑꯗꯨꯝ ꯈꯔ ꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯄꯔꯁꯅꯦꯜ ꯌꯦꯡꯉꯛꯑꯒꯅ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯤ ꯏꯁꯨꯁ ꯂꯩꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯦꯅ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯖꯁ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯒꯤ ꯔꯥꯁꯤꯗ ꯀꯔꯝꯕ ꯅꯨꯡ ꯆꯥꯟꯅꯒꯦ ꯀꯔꯝꯕ ꯅꯨꯡ ꯁꯤꯕ ꯌꯥꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ ꯃꯦꯁꯇꯒꯤ ꯍꯧꯔꯁꯦꯕꯀꯣ ꯃꯦꯁꯇ ꯑꯩꯈꯣꯏꯅ ꯁꯤꯕ ꯌꯥꯕꯁꯦꯀꯣ ꯔꯦꯗ ꯀꯣꯔꯦꯜ ꯀꯣ ꯔꯦꯗ ꯀꯣꯔꯦꯜꯁꯦ ꯍꯥꯟꯅ ꯃꯁꯛꯄꯨꯗꯤ ꯂꯣꯏꯅ ꯎꯕꯤꯔꯝꯃꯅꯤꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯔꯦꯗ ꯀꯣꯔꯦꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯅꯨꯡꯁꯤꯅꯦꯀꯣ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯏꯅꯁꯨ ꯂꯩ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯂꯩꯌꯦꯀꯣ ꯑꯗꯣ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯏꯕꯁꯤꯅ ꯃꯃꯜ ꯈꯇꯪ ꯀꯜꯂꯞ ꯇꯧꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯒ ꯍꯥꯏꯔꯒꯗꯤ ꯁꯤꯒ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯔꯇꯤꯁꯤꯗ ꯍꯥꯏꯗꯤꯀꯣ ꯈꯔ ꯆꯦꯟꯖꯦꯁ ꯂꯥꯛꯀꯅꯤ ꯐꯕꯨꯗꯤ ꯐꯖꯕꯅꯤ ꯁꯤ ꯇ꯭ꯔꯥꯏꯡꯒꯜꯁꯤꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗꯀꯣ ꯑꯗꯣ ꯇ꯭ꯔꯥꯏꯡꯒꯜ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯃ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯁꯤꯕ ꯌꯥꯕꯉꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯁ ꯔꯥꯁꯤꯗꯀꯣ ꯍꯥꯏꯗꯤ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯦꯃꯦꯊꯤꯁ ꯁꯤꯕ ꯌꯥꯏꯀꯣ ꯑꯦꯃꯦꯊꯤꯁꯁꯦ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯇꯥꯔꯁꯨ ꯅꯨꯡꯗ ꯑꯣꯏꯔꯛꯑꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯆꯨꯁꯦ ꯑꯣꯏꯔꯛꯀꯅꯤꯀꯣ ꯁꯤꯁꯨ ꯑꯦꯃꯦꯊꯤꯁꯅꯦꯀꯣ ꯑꯦꯃꯦꯊꯤꯁꯀꯤ ꯅꯦꯀ꯭ꯂꯦꯁꯅꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯅꯦꯀ꯭ꯂꯦꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯕ ꯐꯩꯌꯦꯕ ꯁꯨꯝ ꯍꯥꯏꯗꯤ ꯑꯦꯃꯦꯊꯤꯁ ꯑꯩꯈꯣꯏꯒꯤ ꯉꯛꯁꯝꯗ ꯀꯩꯗꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯁꯤ ꯔꯤꯌꯦꯜ ꯑꯦꯃꯦꯊꯤꯁꯅꯦꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯍꯥꯏꯗꯤ ꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯖ꯭ꯋꯦꯂꯔꯤꯔꯣꯝꯗ ꯂꯥꯛꯑꯕꯅꯤꯅ ꯄꯨꯔꯥ ꯁꯤꯒ ꯍꯥꯏꯔꯛꯑꯒꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯇꯣꯏꯅꯦꯕ ꯖꯦꯝꯁꯇꯣꯟꯗꯅ ꯄ꯭ꯔꯤꯁꯤꯌꯁ ꯁ꯭ꯇꯣꯟ ꯆꯤꯡꯉꯛꯑꯦꯅꯀꯣ ꯁꯤꯁꯤꯅ ꯑꯣꯟꯂꯤ ꯖꯁ ꯈ꯭ꯔꯤꯁꯇꯜꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯁꯛꯇꯤ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯃꯥꯟꯅꯔꯞ ꯇꯧꯅꯤꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯀꯤ ꯑꯍꯥꯟꯕꯒꯤ ꯃꯦꯁ ꯔꯥꯁꯤꯒꯤꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗ ꯀꯣꯔꯦꯜꯁꯦ ꯂꯩꯔꯦꯀꯣ ꯔꯦꯗ ꯀꯣꯔꯦꯜꯒ ꯑꯦꯃꯦꯊꯤꯁꯀ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯗꯨꯝ ꯁꯤꯕꯤꯕ ꯌꯥꯏ ꯑꯅꯤꯃꯛ ꯁꯤꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯍꯥꯟꯕꯒꯤ ꯔꯥꯁꯤꯒꯤꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯁꯔꯒꯤꯁꯤꯅ ꯀꯔꯝꯕ ꯁꯤꯕ ꯌꯥꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯃꯉꯣꯟꯗꯁꯨ ꯀꯣꯔꯦꯜ ꯁꯤꯕ ꯌꯥꯏ ꯀꯣꯔꯦꯜ ꯑꯃ ꯁꯤꯕ ꯌꯥꯏ ꯀꯩꯀꯩ ꯁꯤ ꯌꯥꯒꯦ ꯑꯩꯈꯣꯏꯒꯤ ꯏꯃꯔꯦꯜ ꯑꯃ ꯁꯤꯕ ꯌꯥꯏꯀꯣ ꯀꯣꯔꯦꯜ ꯁꯤꯕ ꯌꯥꯏ ꯏꯃꯔꯦꯜ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯃꯅ ꯗꯥꯏꯃꯟꯀꯣ ꯗꯥꯏꯃꯟꯗꯤ ꯑꯩꯉꯣꯟꯗ ꯊꯝꯗ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯡꯕ ꯑꯣꯏꯈꯤꯕꯅꯤ나 ꯍꯥꯏꯗꯤ ꯄꯤꯁ ꯑꯃꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ 50 ꯁ꯭ꯇꯥꯔꯇꯤꯡ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯗꯥꯏꯃꯟꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯅꯨꯡꯁꯦ ꯀꯔꯝꯕꯅꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯗꯥꯏꯃꯟꯒ ꯑꯩꯈꯣꯏꯅ ꯁꯤꯕ ꯌꯥꯕꯁꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯉꯩꯒꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯋꯦꯠ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯀꯦ ꯋꯦꯠꯁꯦ ꯈꯤꯇꯪ ꯆꯃꯝꯅꯒꯅꯤꯀꯣ ꯋꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯁꯤꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯔꯇꯤ 6ꯀꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯁꯤꯕꯤꯌꯨꯀꯣ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯑꯣꯏꯔꯒꯗꯤ 8ꯀꯤ ꯃꯊꯛꯀꯨꯝꯕꯗ ꯑꯣꯏꯅ ꯁꯤꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯋꯦꯠꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯕꯣꯗꯤ ꯋꯦꯠꯁꯦ ꯑꯗꯨꯝ ꯅꯨꯄꯤꯒꯤꯗꯤ ꯀꯩꯁꯨ ꯑꯗꯣ ꯋꯦꯠꯁꯦ ꯈꯔ ꯌꯥꯝꯃꯒꯗꯤ ꯑꯗꯨꯝꯀꯣ ꯋꯦꯠꯀꯤ ꯑꯀꯣꯔꯗꯤꯡꯂꯤ ꯁꯤꯕꯁꯨ ꯈꯔ ꯂꯩꯌꯦꯀꯣ ꯑꯗꯥꯏ ꯃꯇꯥꯡꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯗꯤ ꯄꯔꯁꯅꯦꯂꯤ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯗꯨꯗ ꯗꯤꯁꯀꯁ ꯇꯧꯔꯦꯀꯣ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯐꯦꯠꯇꯪ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯒꯦꯀꯣ ꯁꯄꯣꯁ ꯑꯩꯒꯤ ꯕꯣꯗꯤ ꯋꯦꯠꯁꯤꯅ 60 ꯂꯨꯝꯃꯦꯅ ꯈꯜꯂꯁꯦꯕ 60 ꯂꯨꯝꯃꯦ ꯍꯥꯏꯔ ꯈꯜꯂꯒꯗꯤ 6 ꯔꯇꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ 80 ꯂꯨꯝꯃꯦ ꯍꯥꯏꯔꯒꯗꯤ 8 ꯔꯇꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯀꯦꯜꯀꯨꯂꯦꯠ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯋꯦꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯕꯣꯗꯤꯁꯦ ꯅꯣꯔꯃꯦꯜꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯇꯥꯔꯁꯨ 50 ꯁꯜꯂꯦ ꯑꯗꯨꯝ 6 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯤꯕ ꯌꯥꯏ ꯑꯗꯨꯒ ꯅꯨꯄꯥꯒꯤꯅ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤꯀꯣ ꯃꯊꯪꯒꯤꯀꯣ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯁꯤꯕ ꯌꯥꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯦꯀ꯭ꯋꯥ ꯃꯦꯔꯥꯏꯟ ꯑꯃ ꯂꯩꯕꯅꯦꯀꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯦꯀ꯭ꯋꯥ ꯀꯂꯔ ꯆꯪꯕ ꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯧꯕꯗ ꯈꯤꯇꯪ ꯕ꯭ꯂꯨ ꯁꯥꯏꯟ ꯇꯧꯏꯁꯦ ꯁꯨꯃꯥꯏꯅꯀꯣ ꯁꯤꯒꯤ ꯑꯦꯀ꯭ꯋꯥ ꯃꯦꯔꯥꯏꯟꯁꯦ ꯑꯩꯈꯣꯏꯅ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯁꯤꯁꯦ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯑꯦ ꯒꯦꯠ ꯍꯥꯏꯅ ꯑꯃꯒ ꯂꯩꯔꯦꯀꯣ ꯑꯦ ꯒꯦꯠꯇꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯂꯨ ꯃꯆꯨꯒꯤꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯦ ꯒꯦꯠꯇꯨꯕꯨꯗꯤ ꯁꯤꯅ ꯍꯦꯟꯅ ꯐꯖꯕꯅꯦꯕ ꯅꯨꯡꯁꯦꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯣꯏꯅ ꯁꯤꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯁꯐꯥꯏꯔꯗꯤ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠꯇꯪꯀꯣ ꯍꯥꯏꯗꯤ ꯋꯥꯏꯠ ꯁꯐꯥꯏꯔ ꯃꯥꯟꯕꯅꯦꯕꯀꯣ ꯑꯗꯣ ꯈꯇꯪ ꯕ꯭ꯂꯨ ꯆꯪꯕꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦꯀꯣ ꯁꯤ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯤꯊꯨꯟ ꯔꯥꯁꯤꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯊꯨꯟꯒꯤꯁꯤꯅ ꯑꯍꯥꯟꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯁꯀꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯤꯊꯨꯟꯒꯤ ꯂꯩꯔꯦꯀꯣ ꯁꯤꯗꯅ ꯑꯗꯨꯒ ꯃꯊꯪꯒꯤꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠꯀꯤꯁꯦ ꯀꯩ ꯁꯤꯕ ꯌꯥꯏ ꯀꯔꯀꯠꯀꯤꯁꯦ ꯃꯨꯟ ꯁ꯭ꯇꯣꯟ ꯁꯤꯕ ꯌꯥꯏꯀꯣ ꯃꯨꯟ ꯁ꯭ꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯨꯟ ꯁ꯭ꯇꯣꯟ ꯂꯩꯀꯣ ꯈꯤꯇꯪ ꯃꯁꯛꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯥꯏꯟ ꯇꯧꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃꯁꯨ ꯂꯩꯀꯣ ꯃꯨꯟ ꯁ꯭ꯇꯣꯟꯁꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯄ꯭ꯔꯦꯐꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯣꯏꯅ ꯁꯤꯕꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯨꯟ ꯁ꯭ꯇꯣꯟ ꯅꯠꯇ꯭ꯔꯒ ꯄꯔꯜ ꯁꯤꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯃꯨꯛꯇꯥꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯏꯅ ꯐꯪꯉꯤꯅ ꯃꯅꯤꯄꯨꯔꯗ ꯍꯥꯏꯗꯤ ꯃꯨꯛꯇꯥ ꯊꯤꯟꯕꯤꯌꯣ ꯈꯣꯠꯄꯤꯌꯣꯀ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟ ꯁ꯭ꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯀꯣ ꯃꯨꯟ ꯁ꯭ꯇꯣꯟ ꯁꯤꯃ ꯁꯤꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯔꯀꯠꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯃꯊꯪꯒꯤ ꯁ꯭ꯇꯣꯟ ꯀꯣ ꯑꯩꯈꯣꯏ ꯁꯤꯡꯍꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯌꯥꯕꯁꯦ ꯔꯨꯕꯤꯁꯤꯗ ꯂꯩꯔꯦꯀꯣ ꯔꯨꯕꯤꯁꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯀꯣ ꯔꯨꯕꯤ ꯀꯩꯅꯣ ꯃꯆꯨꯁꯦ खितंग अखोई हेखा पत्तो मचु ओइ कै ओइ तौबसे हाइदि अखोई सिंहगिना रुबी सिबि याइको अदो वेट पुदे न ममांग कैनो हाइगिबदो फजना ताबिरोको हाइदि वेट तो कमाई कमाई तौबनो खोपनो हाइबदो अदो मथंग कैनागी को कैनागी से
yellow sibe ai ko si di rati taruk muktang ne nupi gi na hai tare ko nupa gi dana sidagi kitang chawkhala ani kitang chawkhala pa hai se si se nipan makai mapan muki chang ni ko si gi poche aduna hai di weight is maina lak pa yai ko ko gi keno se weight se si sina hai di nupi na shi ga da ba hai tare ko 630 gumba gi yellow sapphire si da leire ko ko gi kaina rashi gi ado tula gisina mu ke sibe ya gada ge hai kan se tula je diamond sibe ai ko diamond sibe ai sapphire ha ga di karam banu ka ha pe ko adi si sina khoina yellow sapphire ro na ko ado blue sapphire di na half I suggest kya to de ko blue sapphire se si sapphire se ni ko hai di keno to matam da khoina keno gi se ko akoi gi tula gi se ko sapphire sibe ai emerald sibe ai sapphire ga emerald ga se ko si ani se sibe ai ko keno gi na tula rashi gi na sapphire ga keno ga se adu si se ketang ko hadi marak ta ga saina hadi sida ketang machu dak ta badong te che ka shuna te ko si se masa gi ne ko dum si se keno to ba hai dai na ko nung se crack chap na te ma to ba na te ko kemta adu smaina ketang masak se ketang ko hadi mod lap to bane ba punglang lang da bane punglang lang ga di amu sida na mu keno to ni ba hadi ko hi ko hadi normal american diamond kaina lei ba do adu da hadi ed kaina ha ba do ko na punglang lang bane da adu ga si sinam kain to ge da si sina hadi am lang oi ba ketang machu se ko hadi ko hi ko ling ja ba dong to ni marak sida ko si sina akoi gi tula rashi gi leira ko haidi siga par su yare aduga diamond ga emerald ga dum shira su yare ko aduga mathangina khogi brichek ki se ko brichek ki da su yellow ga red coral ga sibe ko yellow ga red coral ha ga yellow sina sida leire red coral sina sida leire ko haidi yellow and red coral sibe ko khogi brichek rashi gi ngai da aduga ama ko haidi bloodstone na male ko bloodstone do haidi kaya adu do haidi keno to da bagi hai tar ko bloodstone se khara khatang da oina ko haidi akoi gi health issues kumba yamna leira ga di adumai tor sibe ko natra ga di dum si gi ani se khatang oina sibe ko haidi keno gi oina har ga di akoi gi scorpio gi oina har brichek gi oina har ga di ando mathang dhanu rashi ko dhanu gi so chaman na yellow se dum mi anam bada yamna dum chana boy ko aduna haidi dhanu rashi gi shu kemta yam ka hana gano to yellow sapphire sibe ko dhanu rashi gi so mathang ko makar se akoina emerald sibe ko amadi emerald sibe amani black onyx anam leibne ko black onyx de ngon da ai tham de kya haidi black to sumi siba sum talle na ko adu da na haidi black onyx or emerald ko ani sigi manung da dum sibe ko haidi sigi keno gi da akoi gi makar rashi gi oina hai tare ko adu mathang da haidi akoi gi kumba gi se ko kumba se amu karam banung shi ba ya ga da ge hai kan se da ko kumba se opal sibe ko opal se karam banung no hai kan se leise sisini ko opal se ko hai star thok pone sigi nung se seng bada di ko ketang shine oi bane marak sida ko khoina mun neng jala ga disi se ko hai sida hai camera to obi kan do opal si ve khoi gi keno gi oina kari sigi keno se khoi gi kumba gi oina opal si ve ai ko do khoi las ki rasi ko khoi las ki rashi se karam rashi no minna ko minna sinda khoina si ba ya ba nung se karam bano hai kan se da khoi gi keno se yellow sapphire ko yellow mai ki so yellow sapphire ga red coral ga suggest tawi ko haidi minna gi oina so adu sida leire ko rashi gi matung ina semo ha ba to hai nung sa pet ena masak utle ko aduga sida sigi nung ai haidi nga sai gi haidi ko gi mithun gi ga hara gi ko merain se ko adu si sina ko gi nung gi part tere ko aduga nga sai gi ama nga sai ena hai gi ba keno se amethyst ki sigi necklace ai tar ko si keno ni ko real amethyst hai tare amethyst seng bani ko sigi pot se ando si se dum shibi be ai ko koina haidi likta dum haidi akoina kok kumba yam nuai ta ba khot ba natraga akoi gi kok chik pa khok pa hachang nuai ta ba le raga di sigi amethyst ki akoi gi necklace se minus shibi be ai ado sigi price dum haira mage ko nam hang ta na ba ko sigi 2000 ni ko sigi keno se real amethyst se akoina si se leiraga aina necklace ta ga da haidi lik kumba daga haidi sana daga lenga dum shibi be ani ko sigi pot se ado si sina keno leire ko haidi necklace ki sidi mi gi chain bane am kha imanabi am kha ki chain bane magi yorok po do en so mayam da share tore ko haidi sum pamba yauraga dum haibira ko ya ko simasa aduga crystal se almost anambana loina thadi thado kore ko adu sum mayam sin haidi combination shem ba sidanga sagi manga gi set to haidi mi 10 muk tangai re na thaga da ba se anambadi loin thado kore handaki hapta se da ko 10 muk tangai shale na thaga da se mi se haidi maron to ro ko se da ko adu aina anoba set ama se me ko set sem sai mayam na yeni se kai no haidi sisina haidi khatang haidi bracelet loin yaro pagi maman je na hangai mamangi set to na haidi 5000 oer na ko sigi set sina aina
7ꯗ ꯑꯣꯏꯅ ꯊꯥꯔꯅꯤꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯦꯁꯂꯦꯠꯁꯦ ꯌꯥꯝꯃꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯦꯁꯂꯦꯠ ꯑꯃꯃꯝꯗ ꯑꯗꯨꯝ ꯆꯃꯥꯄꯟꯒꯤ ꯇꯥꯏꯞꯇ ꯆꯤꯡꯉꯛꯏꯅꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯕ꯭ꯔꯦꯁꯂꯦꯠꯁꯦꯅꯀꯣ ꯕ꯭ꯔꯦꯁꯂꯦꯠꯁꯦ ꯀꯔꯝꯕ ꯕ꯭ꯔꯦꯁꯂꯦꯠꯅꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯁꯣ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝꯗ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯏꯚꯤꯂꯥꯏ ꯑꯃ ꯌꯥꯎꯖꯔꯦ ꯑꯦꯃꯦꯊꯤꯁ ꯑꯃ ꯌꯥꯎꯖꯔꯦ ꯁꯤꯇ꯭ꯔꯤꯟ ꯑꯃ ꯌꯥꯎꯖꯔꯦ ꯀꯁꯇꯃꯥꯏꯖ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯑꯦꯚꯦꯟꯆꯨꯔꯤꯟ ꯑꯃ ꯌꯥꯎꯔꯦꯀꯣ ꯍꯥꯏꯗꯤ ꯕ꯭ꯔꯦꯁꯂꯦꯠ 5 ꯑꯃ ꯂꯩꯖꯔꯦꯀꯣ ꯁꯤꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯍꯥꯏꯗꯤ 7,000ꯒꯤ ꯁꯦꯠꯇꯅꯤꯀꯣ ꯁꯤꯁꯤꯅ 7,000ꯒꯤ ꯁꯦꯠꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯕ꯭ꯔꯦꯁꯂꯦꯠꯁꯨ ꯂꯣꯏꯅ ꯄꯤꯕꯤꯌꯣꯅ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯁꯦꯝꯃꯦꯀꯣ 7,000ꯒꯤ ꯁꯦꯠꯁꯦ ꯑꯗꯨꯒ ꯁꯤ ꯑꯅꯤꯁꯦ ꯄꯨꯂꯞ ꯂꯥꯛꯇꯣꯏꯅꯤꯀꯣ ꯂꯥꯛꯄꯁꯦ 7ꯁꯦ ꯉꯥꯏ ꯁꯤ ꯈꯛꯇꯪ ꯅꯠꯇꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃꯒ ꯂꯥꯛꯈꯤꯅꯤ ꯁꯤ ꯄꯣꯠꯁꯤꯗ ꯀꯔꯝꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯁꯦꯕ ꯁꯤꯁꯦ ꯑꯩꯅ ꯀꯁꯇꯃꯥꯏꯖ ꯇꯧꯔꯒ ꯊꯝꯕꯅꯦꯕ ꯄꯣꯠꯁꯦ ꯀꯁꯇꯃꯥꯏꯖ ꯇꯧꯔꯒ ꯊꯝꯕꯗꯤ ꯍꯥꯏꯗꯤ ꯀ꯭ꯂꯥꯏꯟꯒꯤ ꯑꯃꯈꯛꯀꯤ ꯄꯤꯒꯗꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯔꯨꯗ꯭ꯔꯥꯛꯁ ꯑꯃ ꯍꯥꯞꯄꯦꯀꯣ ꯁꯤꯗ ꯔꯨꯗ꯭ꯔꯥꯛꯁ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯒ ꯖꯤꯕꯨ ꯄꯤꯡꯛ ꯑꯦꯟ ꯒ꯭ꯔꯤꯟ ꯑꯃꯒ ꯍꯥꯞꯄꯦꯀꯣ 7ꯒꯤ ꯁꯦꯠꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯈ꯭ꯔꯤꯁꯇꯜ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯃ ꯂꯣꯏ ꯌꯥꯎꯔꯦꯀꯣ 6 ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯦꯃꯦꯊꯤꯁ ꯂꯩꯔꯦ sida leise hadi ai lawthore ko han tawre ko hadi amethyst leire moonstone leire rose quartz leire citrine leire green aventurine leire gomti chakra leire ko sigi set na khoigi mamman se khatang budi yame ko loina pot se sura abne hadi machet leina dana ba yuani da sisina ko ado sigi khoigi keno sima leire ko hadi set ke sima leire ko aduga ngasai gi hadi nungi rashigi matangi nung ai chu share tawre ko sigi pot se ado sigi rashigi se dum keno oina hai tare ko hai engonda yengdram chu dum aina ngasai hai gi ba mayam do hai tare ko adi body weight ka maina keno to gadage khot gadage hai ba du maina chingba dum ba mayam do ko adi keno to bi ba hai tare o siga da ba numit hai petang hai rong ge ko hai suppose hai ai engonda mu hangatra ga su ko red corel oi tare angang bu numit keno angang bu oi bani na hai di khoi gi tuesday numit siga da ba ko numit ki matung ina sigi ba do du maina chamana na ko green ko asang ba se khoi gi yumja ga numit siga da ba ko ado ruby se katang pinkish changdra pinkish ni na akoina pink hai ra ga di sande sidra Sunday numit se biyo ko sapphire ko angoba se Monday numit opal Monday numit yellow ko Thursday numit ko ado sigi moonstone kari kra sugumba mayam su loina ma keno ta ko akoi gi Monday numit ko aduga sigi akoi gi aquamarine bluish changba sina Friday numit ko ado sida nga sai siga da ba numit su lere ayu kumba da se biyo saraga ko laga ko hai sigi siba gi matang gi se aduga ayuk se ayuk ngata mak na traga su baro gi mamang wai ta di yai ko ka su kai de weight kari kra loina gyan tare ko saga da ba metal de dum manipur da dum hai ko gi pesa kun na traga ko gi nepal pesa kana hai na bu do dum sabi yai ko adu bu amadi ko gi opal angoba gi singai se ko ngori to ba nung ngai se yara ga di lupa do ina sabiyo singai sina hai di chandi da kai da sabiyo ba atai sina dum keno da sare na khala se ko ado yellow se zunga magadi sina da sabiba ruby sunga magadi sina da sabiba ko sima su lupa da sabiyo ko ado ga si di dum akoi normal manipur da sanari ba metal do dum sabiba yai ko ado sida le ko hai di ngasi gi video se hapetang mayam gi damang ta ko thank you